Kangpokpi district ki manungchen leiba New Kaital Manbiki Loibol village ta Shak-Khangdaba sing nanga se yuk chatharakpa attack ta Khunja ahum leikidrei yum kaya mai thadoklam le hairi presna phangba paw magi matung ina thodok ase ngase yuk pung mari rom tabada thokibane Shak-Khangdaba sing ge attack ta leikidraba sing adudi letkhongam haukeb Ten May Haukib Amadi Jangminal Haukibni Makoi Ahumak Loibol village ke Khunja ngakdani attack adu sarukamu oina khul adu laiba yum kaya mai thadokibadagi chauna amang ata thokre amadi Khunja sing safagadaba mafamda lanjenadun laikre thodok adu ki matangda hozik fawbgi oina official oiba statement amata thadorapa leitri amadi attack adu kanana karigidamak chatharamni pano haiba chapchana khangbngamdri hozik masing yamlaba security force sing thodok thokfam aduda changsinduna kupna yingshin bahukre nakalamaromda kuki inpi Manipurda Thodok adu akan pamongda condemn tauropaga loinana Government of India da thodok adu ki matangda kupna tizindina batakshin krei thong adu chatharamliba sing masak khangdok pagaloina fagatuna logi matung inna ahakpa chairak phanghanana bagi su kuki inpi Manipurna lengakta taksilakli